आकाशवाणी इम्फाल वाहेंगबम राजेश न पाव पाजरी राज्य की जिला खरदा अखाक अराव लोइना नोंग चुरबा याई हरी इंडियन मेट्रोलॉजिकल डिपार्टमेंट इम्फाल सेंटर की पाव मतुंगिना चांदेल अमसुंग सेनापतिदा हयेंग अखाक अराव लोइना नोंग चुगनी हारिबा फिबम मसी जिला अनि असिदा लाक्लिबा नोमाइजिंग नुमित फावबा लैगनी तमेंगलोंग उख्रुल कामजोंग टेक्नोपल चुराचानपुर अमसुंग फेजोर की मफम क्यादा अखाक अराव थोकनी Directorate of Environment and Climate Change na thopa aying asagi paw matungina senapati da ngasi millimeter 12.3 amsung Tamenglong da millimeter 10.3 ki chang da nong chuki Kangpopi jila da sabagi chang Celsius degree 13.9 Imphal East da sabagi chang 13.15 Bisnupur Kaksing amasung None jila da sabagi chang Celsius degree 13.2 gi mataktal oiki Imphal West jila da na Celsius degree 13.8 ama oiki High Court of Manipur sinduna state level stakeholders singi khananeba mifam ama masigi auditorium da ngasi pangthokre mifam masigi hiramna nupi masa singbu ngapi sembiba haibasida akhanaba mieng changbaga loina Juvenile Justice Act amasung POCSO Act ningtina chanahanba haibisini khananeba mifam masi Juvenile Justice Committee High Court of Manipur sinbani thoramdu da stakeholders sing judicial officers sing medical expert sarkari officials sing social welfare gi mute sing education Police, Child Right Organization, amadi legal experts sing saru yaki. Paper block mission ki makhada Kaksing Bidhan Sabha Kendra gi manung da laiba lambi sing paper block thabagi thabak leptana chathari. Handak ta sember loiraba Kaksing Ward number 7 Imphal Pareng asi Kendra asigi MLA M Ramesona sangaduna miyam da sinakre. Anoba technology ama oriba paper block technology sinaduna lambi semba asina lambi sing asi yam dabada sahi tara chatlaba yai. Lambi kuchinabigi thoram aduda wangang mada MLA Ramesona hai lan manung yauna kendra asida lambi sing semjembigi thabak leptana chathaduna lakpani kendra asigi lambi sing mamang da sembiram daba asina maram oirega lambi sembagi khongthang asi paper block technology seasonaduna paikhalakpani Irabot Foundation Manipur na leptana chathariba thabum ama chupna u chara thabagi manung chana ngasisu kumbong awang laikai community hall gi akoibada uhei panba u chara sing thakre Irabot Foundation ki president K.S. Kopen luang na luching duna u thabagi thoramda mahang na hai sinjak ta mipang tang daba lamdam ama ohenaba honabada uhei wahi yauna mapandagi lamdam asida leptana pusilagliba sinjak singdagi khajiktang oirabasu ngakthoknaba amadi climate change na piragliba saphudagi mayoknanaba u chara sing asi thabani Housing and Urban Affairs Mantri Manohar Lal na Pradhan Mantri Awas Yojana Urban 2.0 ki makhada angikar lisingani kumanga campaign haudokre campaign asi Pradhan Mantri Awas Yojana mapung phana chanhanaba miyambu scheme masigi matangda gyan tahanabagi damaktani Masina scheme masigi makhada pikhalakpa applicants sing fast track verification togduna athuba matamda senpham kaithokraba yumsing loisinbada mateng pangani Pradhan Mantri Awas Yojana Urban ki makhada yum koti amal lakh kun sanaba senthang kaithokre masigi manungda paka yum lakh marfudra mari sabal loiduna beneficiary singda khusinakre Mantri na hai angikar campaign asina lemhauriba yum sing athuba matamda loisinaba honabada chawna mateng oiragani Uttar Pradesh ki Mukhyamantri Yogi Adityanath na Raijadu Lairiba Oza Singh na Narakpa Matamda Sel Changdana Ala Laingi Khudong Chaba Phangalagani Hari Masina Primary, Upper Primary, Secondary, Aided School, College, Shiksha Mitra, Instructor Amasung Kuksing Konsingani Uttar Pradesh da Ozagi Numika Mari Renana Wangang Bada Siri Yogi na hai Thaurang Asina Raijadu ki Imung Lak Mapan Lomda Kon Kanaba Phangalagani Bihar ki Rajgir International Stadium da sathariba Asia Cup Hockey Championship ki Super 4 stage ki match amada hayeng Bharat ka China ga sanagani ngarang sanakiba match amada Bharat na Malaysia bo panjil mari amada thoikibani masiga loinana Super 4 group ta point mari phangduna Bharat na khwaigi makok ta lari ngarang sanakiba match amada China na Korea bo panjil ahum sinoda thoikibani US Open Tennis da America ki Amanda Hansimova Mamangi champion Belarus ki Ariana Sabalenka ga thengnaragani ngasi ayuk sanakiba ani siwa semi final da
Amanda Hansimova Naomi Osaka-bu 3-7-3-3 ahumda thoikibani. Sabalenka-na America-gi Jessica-bu thoiduna final changkibani. Nupagi single semi-final da world number 1 amasung mamangi champion Italy-gi Jannik Sinner-ga Canada-gi Felix Agar-ga amasung Novak Djokovic-ka Spain-gi Carlos Alcaraz-ga thengnaragani. Pau loijare.